अहानबदा मरोइबा पाउ हानागी सीएम एन बीरेन स्पीकर टीए सैतबटा यावना बीजेपी के एमएलए सिंह ngasi थंबाल संगलेंदा मिफम पांगथोखरे MITvPRIMETIMEEnglishnews ga wari sanarunaba CSO singi apunba team Delhi da thungkre Manipur ki PR government asina afaba thabak amata pangthokpa ngamdre M Tombi Aikoina aikoige imung luna na ba hotnabagum akoibasu luna na ba hotnabagi wakal khanba matam oire T Brajakumar Aikoi masel taishinabagi mahuta punshilaga kaidauksige khanaba matam oire MLA Kerolindro Amadi ngasi su state asida nauna mioi taraga humdoi COVID-19 positive oire Khurumjari MAMI TV na sandok chaba prime time news meeting tabiram libasingbo NIRUPAMA MUTUM na taramna ukjari Miyamna COVID-19 dagi section minasi COVID-19 dagi ngakthongna na ba chana kanglon singang na chat minasi miyam tan tinba mafamda yariba makai face mask upiu amasung hand sanitizer sijinabaga loinana toina khut sa hamduna laina asidagi punshi kalhausi pau sandong tijari हानगी सीएम एन बीरेन स्पीकर टीए सैतबटा यावना बीजेपी के एमएलए सिंह ngasi numidang wairam thambal sanglenda unaduna mifam pangthokre mifam aduda saruk yaruraba matung hanagi CM nongthombam birena pawmi singda phongdokhibada miyamgi apamba mak oiriba popular government amas athuba matamda state asida lakhananabagi matangda wari sanabani BJP gi legislature singna mifam asi pangthokjabani haina mahangna phongdokhe Pazamaya deliver Munanga, Pazamaya deliver Pendaba, IDP Shinawariba, and the Mayam the Wariba Mayam Sigi. I play 40% of the BJP, there's a Mayam. But I'm not touching the right fully to Nashima and the leader. I am Nurupuri, Sandershi, Kambakaloid and I could sound in the community. Somebody, I am Ruina Sure, now we have Yaman in Yamaruina, Manikuda, Chile, Puna, Santi Lakanaba. So my am the Pamigo. Populum itu karena mainnya tahu kan itu maksudnya itu karena si pemilik most likely dia orang civil society yang kauri angkat home di mana ayah appreciate civil society yang muko lagi kopi pop apa pun dengan semua itu karena pun besar itu good beginning oire karena songi dari bah di sini aku cuma pun sekali itu tay karena sumber malam ini apa yang tuna Again, we are ready to form a signal and a criteria. Hawkiba kumja lising aniga kunga humdoigi megi kunga humdoidagi hauraga Manipur da thokliba kanglop anige ungkhanaba asigi matangda waroisin ama purakna bagi matangda Ministry of Home Affairs ki official singa wari sanarunaba CSO singya punba team Delhi da ngasi thungkhrei ngasi Delhi da thungkhraba mioi 18 saba mihut kangbu aduda Kokomi amuko amadi Fox ki mihut sing yauri makoina Delhi khongchat asigi matangda ngarang pawmi singda phongdokhibada Ministry of Home Affairs ki maikai dagi hauji thokliba kanglup anigi ungkhanaba asi waroshin ama purakna bagi hana dagi chatharakpa adugi makha tarakpa oina June 13 da ministry ki maikai dagi wari sanana bakkaurakhibani hari
हौजिक मणिपुर शासन तौरीबा पीआर गवर्नमेंट असिना अफब थबक अमता पांगथोकपा ngamdre मरम अदुना मियामना पांबा पॉपुलर गवर्नमेंट अमा सेमननबा शिवसेनाना अचौब थौदांग लौदुना होटनगनि हाइना मणिपुर डेमोक्रेटिक अलायंस की कन्वेनर एम तोम्बिना फोंदोखरे वाफम असिंग असि इम्फाल की बाबुपरादा लेबा शिवसेना की ऑफिस ता पांगथोकपा पाउगी मिफम अमदा फोंदोखिबने महाना मखा ताना हाइके हौजिक मणिपुर की मियामना पॉपुलर गवर्नमेंट अमा अथुबदा पामी मणिपुर की इरांग असि अथुब मतमदा लोइसिननबा एनडीए की तोंगान लीडर सिंह होम मिनिस्टर अमित शाह बीजेपी की नेशनल प्रेसिडेंट जेपी नड्डा अमदी आरएसएस के लुचिंगबा मोहन भगरबत सिंहना अइब चेरोल पिसिंदुना तक्सिनख्रे हौजिक लैरिबा पीआर लेंगाक असि मियामगी अपामबगी मायोक्तनी लेंगाक असिना हौखिबा फेब्रुवारी थादगी ngasi फावबदा मियामगी याइफनबा मसक थोकपा थबक अमदा पाइखतपा उद्री मरम अदुना मियामना पांबा पॉपुलर गवर्नमेंट अमा शिवसेनाना डिमांड तौरी हाइके ngasisu state asida nongna miyoi tarago humdoi covid-19 positive oire IDSP dagi thadorokpa cherol amadagi hairi ngasi positive oikhiba miyoi tara humdoi asi Imphal West district dagi miyoi tara Bishnupur district dagi miyoi ani positive oikhi amadi Imphal East dagi miyoi amani hairi ngasi phawbugi apunba covid positive oikhiba miyoi singdi masing chaniga nifuga taruk sukre haina data asida phangdorokli All Manipur Filmmakers and Producer Association की annual general body meeting हौखिबा जून की तांग कुनगा तरेता पैलेस कंपाउंड लेबा मणिपुर स्टेट फिल्म डेवलपमेंट सोसाइटी की ऑडिटोरियम हॉल दा पांगथोखरे मीटिंग अदुदा एसोसिएशन असिगी टर्म लिसिंग अनि कुनमंगा दगे लिसिंग अनि कुनगनिपान फावबा थौपुगदबा मियोइसिंग खनख्रे हाइरि लोइना अहानबा एग्जीक्यूटिव काउंसिल की मीटिंग सु ngasi पांगथोखरे एसोसिएशन असिगी नौना खल्लबा थौपुगदबा सिंग अदुदी आरके चंद्र कुमार प्रेसिडेंट लौरेंबम कुंजकेशोर वाइस प्रेसिडेंट प्रेमजित नारोइबम जनरल सेक्रेटरी एलांगबम वरुण ट्रेजरर अमदी एम प्रेमचंद सिंहना पब्लिसिटी सेक्रेटरी नि हाइना मीटिंग की प्रेसिडेंट KSH किशोर कुमार ना थादरोकपा चेरोल अमना हाइरे हंदक चाही असिगे क्लास 10 अमदी क्लास 12 की एग्जाम दा मार्क वांगना पास तौरबा मयांग इम्फाल केंद्र की महिरोई चामग कुंथ्रा दा सर्टिफिकेट अमदी कैश अवार्ड यंथोकपगी थौरम अमा पांगथोखरे पांगथोखिबा थौरम असिगा मरी लेनना सरुक याखिबा MLA के रोबिंद्रोना हाइखिबदा चाही अनि हंजलकलबा लान असि अमना अमदा अमुक ताइसिनबगी थबक तोकलसे अइखोय मसेल ताइसिनबगी मौता अइखोय मयाम पुनसिलगा कैदौसिगे खनबा मतम ओइरे हाइना फोंदोखि लेकाई की लेरिबा इमा सिंह लेरिबा नहा सिंह लेरि मैमजे पुंजन लगा करी तौसिगे अखोई खोलावमा अमतंग दि गेम तौसिदा हाबजे वाई थोकते अमना सोने अमा हरकनी अमना सोने के अमा हरकनी सोने अमा हरकनी खराना सोना राज तो बखोय मसिंग नंगु बीजेपी मतन थोकिनु बीजेपी फत्रे हाइनि बीजेपी नु खुमनि सिगे हौरफम जे कांग्रेस ना हौरमनि हाइनि मांगरि कना मांगि प्रजा को ले मांगनि चुम्मी हुई सुकन डिबेट तौनरी वोट पियु मतमदा मिशक खंग पियोना मिशक खंग पि दौलेनेबा आई फै हाबते फते हमते फरमदुसु याय फरमसु याय तौदबु मयांग फर केंद्र मनुंग नत्रग वांगोय केंद्र मनुंग केंद्र मनुंग अखोय खोयना वोट पियु मतमदा मसक खंग पियोदी कैदर खोय याय कैदर National Statistics Day Mari Lenana Harnessing Statistics for Inclusive and Sustainable Development, a multidiscipline approach haiba themda nongmangi oiba national seminar among asi Manipur University da pangthokre Manipur University ke Department of Statistics na sinduna department asi ke conference hall da pangthokhiba thoram aduda Manipur University ke Vice Chancellor Professor N Lokendra Singh amade Department of Statistics ke former head of department Professor KH Umachan amade ate oja singsu saruk yakhi thorong mari leinana Vice Chancellor Professor N Lokendra na phonglokhibada aikhoi gi nongma asi punshida statistics haiba asi thadokna ba yade statistics na aikhoi da piriba kana basing khanghanana bagi pandamda ngasi gi national seminar asi pangthokpani haike seminar asi gi maru oiba laikhidraba Professor Prashant Chandra
Mahalanobitsna statistics lamda kathokpaga loinana haukiba taukiba thabaksing ngasigi mirolda khangananaba Manipur yauna awang nongpok India gi state sing nongpok thangba awang nongchup thangba state sing da lagliba numit tare ni asida akanba nongchuraba yai haina India Meteorological Department a khangalakli Amarom da Uttarakhand da nong kana chugani haina Meteorological Department a red alert lauthokraba matung Chardam Jatra pung punmari ki oina lepkhre hairi Paugi likhuna magi matung ina lai khuramba lakpa miyoi singna safagadaba mafam singda thangdukre hairi State asigi Uttarkashi district singda akanba nong tarakpadagi mafam aduda thabak tawduna leiba sinmi mapan thiba khangdri Police Air Disaster Response Force amasung Revenue Department a mi kanbagi thabak chathari hairi Himachal Pradesh ta chu nong tabaga mari leinana Hauzik phawba miyoi tara taret sire hairi lupa crore chahum henbagi lanthum amang atak thuhan khre State asida chingning khaibana maram oiduna lambi kunthraga taret phawna dre haina paw asina makha tare Thobal Youth Development Association na thadurapa Tirol Amada Seram Bevi Sonia Chanu Apokpa Seram Sarat Maitei Amadi Apokpi Seram Ongbi Sunibala Devi Leifamna Kiamgoi Makhale Kaida Leibana PhD Fanglakpada Nungaiba Phongturakli Seram Bevi Sonia Tobul Awang Lekai Bisnupurda Leiba Thaudam Azoi Singhi Loina Bini Seram Bevi Soniana Leisure Time Activities of Student in Manipur Haiba Thesis Asida Dr. Rajkumar Suresh Singhna Assistant Professor Adult Continuing Education and Extension Manipur University ki Makhada Research Tokhi Mathangi tha July lising ani kunmanga ge anganba sarukta lebak asigi Prime Minister Narendra Modi Manipur da laglaba yai haiba paw asina achumba oirabadi ai isagi maikaidagi PM Modi bu taramna ukchari haina social activist Sanjoy Ahan themna thadurakli Thenglabasu thengna lakpiba asi Manipur miyamna su soidana thagan agani adubu Angang dangamuk pizaraga thembagum project khara sangaba kharana jatra hullaga Manipur miyambu themuge khanba oirabadi maduna miyambu hena warohongani project jatra hunba sangabadi Prime Minister na tobidrabasu yai Pradhan Mantri Modi ji na lakpibada lamdam asige social worker Sanjoy Ahan themna leibang miyamda masagi oiba wafum khara thambaga loirana Modi ji gi pungning shu singsinjari hainasu phongdorakli BJP amadi chatminari by MLA sing loinana BJP gi luchingbi pumnamakna PM Modi bu wakhal tahanba ngamnana ba wari sanagani aduda iraipak asida ngasi thokliba wathok lanthok sing ase pungkok ananaba amadi tungkoina lamdam asida tangdu leitaba chawkhat panungaiba lamdam ama oinanaba thauna leina Modi ji ge wari sanabiyu hariba thabak sing asibu PM Modi amadi BJP na Thabak to onthok pirabade Manipur Prime Minister Modi amadi BJP yumthong khudingda lai oina lalan gani haina su mahangna makha tana phongdokhe Pensing athuba matamda masak khangdok nanaba detection tauba amasung magi maramda halalagani khudak asidagi thinthadana ngasidagi thabak hauragani haidana lakthokpiu hiram asigi matangda lamdam asigi BJP की legislature MLA सिंह अमसुंग चटमिनारिबा ruling की MLA सिंह ना थौना लेना लौफम थोप थौदांग लौबियु
लोनना बीजेपी की पार्टी की लुचिंग लुचिंग इरई पाक की तंगदू लेताब तुम कोइबा नुंगाई याइफब चाखटप लमदम अमा ओइहोब ngamnanabagidamakta नरेंद्र मोदी प्राइम मिनिस्टर सिना लाइंगेदा ऑनरेबल प्राइम मिनिस्टर द कन्विंस तौबिरे हायरगा हौरइब इरांग मसिगी रूट कोस मणिपुर मायोकनरिब इलीगल इमिग्रेंट की अवाबा सुगी मरुमदा माइखुम उपगा टेररिज्म की चथरइब थबकसिंग पृथ्वी की मफमदा ख्वाइदगी तमथीब नुपी अंगांग बाबा यावना हाटपा असिगुम्बा तंगदु लेतादबा अवाना पुनमकसिंग से मतम पुनमक्कीदमक्ता कोकपुंग ननबगीदमक्ता प्राइम मिनिस्टर न लाइंगै मतमदा इसा इसा की थौना पुथोकपिरगा इरै पाकीदमक इमा लेबाकीदमक मियामगीदमक्ता अखोई लुचिंगबनी लीडरनी हाबदो उत्पियु मियामना थागतनगनी अदुगा लोइनना मथक्ता पंजरिबा थबकसिंग असि ऑनरेबल प्राइम मिनिस्टर ना थबकतो ओंथोकपिबा तारगदी ऑनरेबल प्राइम मिनिस्टर अमसुंग बीजेपी असि लाइमकनी हाइदना मणिपुर मियामना लाना होगनी थबकसिंग एग्रीकल्चर डिपार्टमेंट के डायरेक्टर पीटर सलाम के मियंग मखादा लौमी सिंगदा सरकार न लेपम ममलदा यूरिया हार लौमी सिंगदा फंगनबगे पाइखलक खोंथांग के सरुक अमा ओइना कुंबी कैथेल अमदी बोरायांग बिदा यूरिया हार यंथोखरे लौमी सिंगदा यूरिया हार यंथोखिबा अदुगा मरी लेना बिष्णुपुर डिस्ट्रिक्ट की ADAO मानी हाना फोंदरखिबदा डायरेक्टर पीटर सलाम के मियंग मखादा था आसे के तरा तरुक के कुनगा मरी फावबा नुमित तरानी के प्रोग्राम अमा लोइखरबा मतुंगदा स्पेशल कैंपेन अमा ओइना कुंबी कैथेलदा गाड़ी लोड अनि अमदी बोरायांग बिदा गाड़ी लोड अमा पुन्ना गाड़ी लोड अहुम असी लौमी सिंगदा यंथोपनी मखा तानसु बिष्णुपुर डिस्ट्रिक्ट की वालहौरीबा मफम सिंग स्पेशल कैंपेन की मखादा यूरिया हार फंगननबा होटनखिगनी हाइखि मणिपुर थोकलिबा चाही अनि हेलबा इरांग असिदा मसागी लौफमसिंगदा लौ उबा फंगद्रबा इरांगी चैथेंग नंगलबा बिष्णुपुर डिस्ट्रिक्ट की मनु चना लेबा थिनुंगैदगे तोरबुंग बंगला फावबगी मनुंगदा चिंखोंग तंगना लेबा खुंजा 13 की लौमी सिंगना ngasi हौनरुबा नाइदना पुंदुना ngankhalawaida लौमी सिंगी मिफम अमा पांगथोखरे मिफम अदुदा ngankhalawaई ग्राम पंचायत के एडमिनिस्ट्रेटिव कमिटी की चेयरपर्सन मोइरांगथेम ब्रोजेन मोइरांग केंद्र अपुनबा लौमी सिनमी अमसुंग नुपी लुक की प्रेसिडेंट लाइस्ट्रम मंगलेम ट्रोंगलाउबी यूथ एसोसिएशन प्रेसिडेंट सिनाम उत्तम कुमार कन्वेनर कोकोमी फार्मर विंग की कन्वेनर एवी अलांगबम प्रोग्रेसिव फार्मर सुनु शिफाई के प्रेसिडेंट लाइस्ट्रम श्याम कुमार ना मरु ओइबा मियोय सिंग ओइना सरुक याखि थौरम अदुदा लौमी सिंगना चही हेना लौ उबा यादबा लौ उबा चटलगा सेंट्रल फोर्स ना लौबुक चटके यादबा अदुगा लौ सुरगा कुकी मिलिटेंट सिंगना नोंमै कापथरकबा आर्मी ने येंगदुना लेबा लेगांगनासु वारोय सिन पुरंगना होना बिदबा लौमी सिंगना चानिंगाई लेरक्तबा कया लेबना चादना सिबकी महुता लौ उनना बखोना बना हेना फै हाइबा वाफम सिंग फोंदोनके मरी लेना सीनियर सिटीजन फोरम गांखलावाई मेंबर मोइरांगथेम मेघचंद्रना लौ उगे याद्रबनिना चानिंगाई लेतदुना सिबसु सिबा अदुगी महुता ngamlaga kuki singna hatchanu pambai ama thiraga longmi singnamduna lo unana bahotna si haibagi mifam adu pangthok jabani haike ngasi gi mifam adu da miyamna kupna warol khanarba matungda lenga ki mari leinaba loisang singge mihut sing yauraga committee sing semba amadi lo uba yanana bahotnaba DC amadi mari leinaba loisang singda lo uhanba yanana ba taksin ba haiba warep sing su loki कोंजेंगबम हेमचंद्रना इबा लेकाई कोइरुबा खोरजैदेगी हाइना मिंथोनबा वारियंगी लाइरिक अमा ngasi मेजर खुलदा लेबा मणिपुर प्रेस क्लब की लोकता खोलदा फोंख्रे लाइरिक असी पालेम पब्लिकेशन इम्फाल ना पुथोकपनि हाइरि लाइरिक फोंबगी थौरम अदुदा लोंगजम जोयचंद्र सिंह प्रेसिडेंट मणिपुर साहित्य परिषद प्रोफेसर नागपम अरुणा देवी अमदी लाइरिक की अइबा के हेमचंद्रना अथोइबा मिथुंगलेन ओइना सरुक याखि प्रोफेसर नागपम अरुणा देवीना लाइरिक की मरमदा वांगांखे
tha ahumlong khakta ngairiba Himalayan black bear ani Tamenglong district ki DC Angsim Dangswa IAS na Khadi village tagi rescue tawraba matung district asigi DFO Karibam Hitler Singh amadi RFO Joel Gangmei anina Manipur Zoological Garden iroi sembagi veterinary officer L Sarachandra Singh da kusinakre haina phongdorli ngasi inunganbi Manipuri Dance Academy imada Jiribam na sinduna Jiribam gi dibong mayai lekai da leiba Aribam Singluk mandapta summer coaching cum production of Godsta Lila san senba ngasi hauna bimatung ina loisinbagi thauram mapung fana pangthokre ngasi ge thauram asida Jiribam gi social activist nangmairakpam Buddha Chandra Singh na amadi UFO Far West Manipur gi chairman ke Kumanjau Singh na mathang sina chief guest president oina dais da phamki thauramasi makha chatrakpa oina dignitary Singh da ikai khumnaba utpa oina nampi khudol tamkhibak loinana thauramasi haudopa oina chief guest amadi president anina maira chukhatki thauramgi chief guest ke warol da N Buddha Chandra Singh na hakhibada iramdam imam Manipur da leiriba yelomi Singh na matam gi matung ina kaya ama chaukhatlabasu masa masagi oiba nat ki fidya chakcha amadi culture gi chanabi asibu ngakna chatkadabani haina phongdoke presidential warol piraduna ke Kuman Chau Singna hakhibada haurakliba angang singna aikhoi gi matam kaya gi mamangdagi miyamna pamnaramba Gosta Lila sansenbagi mami samlakpa adu ngasidi inunganbi Manipuri Dance Academy Jiribamna kannana bahotnaduna yokhanana tawriba thabak asi tasengna yamna nungai amadi mairoi sing asina inati oiba jagoi asibu saruk yaduna hainingba amadi tamningba fauduna tamlaga asumna thogdok amada miyam mamangda utuna makhoigi ahaiba inati oiba jagoi adu miyam mamangda utpa asi tungi punsida hogalagliba naha singdasu lowsing oigani haina mahakna thamki matungda summer coaching camp production of Gostalila da training yaukiba singna Gostalila uttuna miyamgi mamangda puning sumatki World Environment Day ge Manlong observance ke saruk ama oina Manipur lenga ke Directorate and Environment and Climate Change na Manipur gi khwaidagi maru oiba tourist destination ama oiriba Sendrada plastic bottle bank yanthokpagi thauram ama Inland Water Transport Complex Sendrada ngasi pangthokre Sendra Youth Club SYC Sendra amadi Loktak Lake Tourism Development Cooperative Society Limited Sendrana sinduna pangthokiba thauram aduda Environment and Climate Change के Director T Brajakumar, Loktak Development Authority के Project Director MG Sana Jauba, Manipur Pollution Control Board के Member Secretary Dr. W Roshan, Ligla Industries के Proprietor TH Joy Kumar ना अथोइबे मिथुंग नेंसिंग ओइना सरुक याखे थौरम मदुदा Directorate of Environment and Climate Change की माइकैदगी Sendra Youth Club ता Plastic Bottle Ban तरा अहान बतांका की ओइना खुसिनखे थौरम मदुदा अखंग अहि कयाना प्लास्टिक बॉटल अमदी प्लास्टिक की पोलम सिंग सिजनरगा अखोइना मफम साना लोइसिंद्रगदे मदुना तुंगी मिरोलदा लायंगबा ngamdaba laina kaya ohelakadaba chaitheng kaya pirakadaba amade ningthina sijanaragana phanggadaba kanaba kaya gi matangda wa ngangladuna miyam pun khangminakhi T Brajakumar phongdokhibada aikoina aikoigi imong mangol lu nananaba honabagum aikoigi akoibasu lu nananaba honagadaba wakhal matam oire haina mangna thamke aigi yungi mapu oibagum malem asi aikoi puna mapu oiminaduna lu nana thaminanaba amade plastic polam sing chaithok handaba changi plastic polam sing ka hena sijanaba hengalakpa thingnanaba Sendra yoromdaidagi plastic polam sing check tawraga pusinba thingba natraga chang akaknaba pusil halagani Sendrada plastic polam sing ase khara makai hantahanbada achoba mateng oigani haike
One day awareness program on drugs and alcohol addiction haiba topic asida nongmagi oiba awareness ama konthaujam kangjebung mapal chawkhat lumna sinduna ngasi kangjebung mapal community holda pangthokre ngasi gi thoram asida kangjebung Khangemam Sunil Kumar Singh OC Pasoi Police Station Konthaujam Angovi Devi President Konthaujam Kangjebung Mapal Chawkhat Khongthang Loop amadi Sapam Sanjoy Singh Secretary KYU Sina Mathang Sina Chief Guest President Guest of Honor Oiki Loinana Resource Person Oina Takhelambam Get Chandra Singh Secretary Kadana Oiduna Ngasi gi Thauram adu pangthoki Tola Taraba Awa Ana Taraba Singda Mateng Pangduna Lakeba Like-Minded Group LMZ Manipur gi Mari Suba Chahi gi Mifam ngase State Central Library Imphal ke Auditorium da Pangtokduna Makhata na group asina Awa Ana Tarak laba mioi khunai gi damak leptana mateng pangnana ba warep sing lokre ngasi gi thauram adu da group asi gi President L Kunjeswar Sarmana President oina lengsin ki loinana group asi gi Vice President Singh Chongtham Jivalata Devi Broken Thongam Sangita Moirangthem, former Vice President Dr. L. Baleshwar, Advisory Board Member Git Kumar Nepram, Dr. Khetri Thama, Amadi, Dr. K. H. Hilary Singhna, Akhanaba Mithunglen Singh Oina Saruyake. Group Asigi Publicity Secretary Rakesh Naurimna, introductory speech Piraduna Haikibada, Lising Ani Kungamathogi COVID-19 pandemic Manungda, Yamna Chirabat Tanjada, Mioi bagi awa ana tarab singidamak amang angamba mateng pangnabagi wakalonda like-minded group LMZ asi lingkhat kibani group asi nangasi phawbada imung chani gi mathakta tengbang khre lupa lakh mari gi mathakta group asi gi members singna tha amada lupa chama contribution tongna tengbang bangam khre LMZ gi pukchel chawraba members sing amadi lamdam asi gi miyam gi mioi sing LMZ gi maikai de gi tawbima khangba utki Group asige Secretary Ojit Sorok Habamna Secretary ge report thamladuna haikibada tengbang ba yaudaba awa ana taraba sing awa bo kokhanba ngamde LMZ na chahi mari rom asida khudong thiba taraba sing ge yum da chatuna mateng pangjari ba se thamoi sengna humanity service tawjabani miyoi bana poklabadi awa ba taraba sing gi damak pukchel sengna mateng pangba ngamna na ba khotnagadabani LMZ bunung sibiduna miyamna member oibiduna awa ana taraba singidamak tha amada subnatagi lupa chama madang mateng pangbiyu haike presidential speech thamladuna group asigi president L Kunjeswar Sarmana phongdokhibada miyoiba oina pokpugi mahai yanba asi kanagumba awaba taraba singda mateng pangba ngamba asine awa ana taraba singidamak mateng pangliba miyoi amada selgi awaba isona khak leihande isona leptana lambi ama natraga ama sinbirakhe maram asina aikhogi LMZ gi members singna kathokpa amaga loinana awa ana taraba singda leptana mateng pangba ngamliba asi isona piba mamal naidraba khudol amani ningsing bayabadi ngasigi mifam aduda group asigi member kayana saruk yake United Women's Development Organization UWDO Bishnupur District in Nauna Thawpuna Bakhalaba Thawmi Singh Wasak Lobagi Thauram Organization Asige Ningthawkhong the Labor Office Tangasi Bangthokre Thauramadu da WASDEP Manipur President RK Tharaksana Herikon Vice President Kongkham Kiran Desam President Somorjit Mayengbam UWDO Bishnupur District President Nepram Bimola Laima Vice President Singh Suraisam Minaksi Amade RK Ruhinina Athoiba Mithunglen Singh Oina Saruk Yaki Thauramadu da Nauna Khallaba Nepram Bimola Secretary RK Ongbi Tombisana Assistant Secretary Singh L Premila Amade M Laima Treasurer Oinam Bina Devi Publicity Secretary RK Priolata Amade Thongam Sundari Media Coordinator Khumuksam Anu Amade RK Ranjana Devi Amade Atai Thawmi Singbo Organization Asigi Nauna Thawpuba Singh Oina Wasak Lauki Oinana Wangang Loi Kayanasu Organization Assisted Ke Thakta Leiba Wakalon Manabo Organization Singapur Chatminaduna
leibakidama khunai asigi kannanaba thabak kaya paikhatminasi haiba wafamsing phongdoklakhi WASDEP Manipur ki President RK Tharaksana phongdokhibada nupi oibisingna imung punanaba hotnabagi mathakta leibaki thaudang kaya su loduna lagli aduna nupi singi thaudang yamna chawi UWDO asisu nupi singtagi oiba organization oibana Manipur ki atai organization singumna leibaki oiba thaudang loduna lagli makatana su hena mapangal kanba organization oiraktuna leibaki thabak thauram kayada thaudang yarakani thajai haike sak logi toram sida akoina saru yaba phangjaba sisu akoi yamna mak laibak phai haina logjage aduna makha tarapada ngasi akoi tongan ba khoi isu singda ojo hojik maksu miyamna loina mak sahi ani chukna thengna biraba akoi kuki gi atuguba 2023 gi me tang ahum dage koina thengnarai ba maruina songi maitegi laibiri ba Bisenpur district ki ningthokonggi aduga pabawchau ikai moirang som saiki sit amukasu hena aidi thaudang si lobidana sukumatik awaba si mayoknadana Manipur kunai ngasi Manipur kannana bagi damta atoga thaudang lobiri habasi bati akoi masimaji akoi punamangna loina makhangna ba wapam aduna aina yam sangna matam lojoroi ngasi gi nuai ba namisida sida akoi gi kai khunajari ba nang khangatlaba president secretary members punamakna amukka henna Manipur gi issue kayada awabada nungaibada aduga ai lamdam sigi tumbi oigadarba isasing nahasin bukanbada isagi ipaktagi kannanaba adu tongan ba natabu oidaba matam sigi akogi hongaiba akogi masat sida pagalambi da lamdingbada atobo todang lawdana awalai bisasing mutu lamding birakani haibagi thajabaju thamjage aduna Thawal District ta hojik leiriba Assistant Survey and Settlement Officer asi full flag oidaba maramna district asigi miyamda khudong chadaba mayoknare maram aduna Manipur lenga ki mari leinaba authority na athubada full flag ASO ama thabira u haina lenga ki pukning chingsilakli ngasi nongthil khangabo ki kaithel anobagi thanglenda pangthokpa pawgi mifam amada Sarugya Kibi Khangabo Apunba Maira Paibi Luki Joint Secretary Thokso Muhini Nahai Thawal District Leiriba Assistant Survey and Settlement Officer Ase Matam Sangna Lampel the Punkibadagi Miam Wabana Kam Tenki Adubu Haukiba Tha Ahumari Mamandagi Miamgi Awaba Yangbiraga Lenga na Amukhana ASO Office Thawal DC Complex ta Phamanki Adubu Hojik Leiriba ASO number 10 Ase Atopa District Asigisu Thaupuba Maramna Thawalda Oina Phamde Masina Maram Oiraga Miyamna Patata Naba Lam Onba Natraga Lam Gamari Linaba Kes Kayagi Thabak Thoram Singda Changna Khudong Chadaba Mayoknare Maramaduna Manipur Lenga ki Mari Linaba Authority na Mieng Changbiduna Athubada full flag oiba ASO ama thabira o haina makhatana lenga ki pungning chingchinakli Leibiriba ASO na matam chana takoi changlaina office da family ki haibra na tagna thu matam da takoi gi department sida ASO no ba thabira laga project ona di yam changlaina office run to ba adu ba ASO ma thabira tuna thu matam da takoi office se run to on view maram di kai gi ha ka da parja pa takoi yam na ware maram di kai suna ba pata amagi su ke suna da ba koi lam gi chai na ba amagi su takoi highway pa ko gi ba ke koi hjo se pata mangdana campaign to kung lekana to ri ba mayam se campaign da sa laga ta na se pati owa ba mo ha to de campaign da sa laga su ke so na ke ha ba na ya manu ora kan da ko awa mayong na re maram maduna athom matam da koi gi koi governor gi mai gai da koi ka sa bani koi se na ha ka de koi governor da koi kuni sin jari governor gi kuni sin jari hai ba department la se athom matam da eso ma anau ba eso ma thabirakuna hai ba department la sigi awat apa leiriba koigi achopatagi official nagi horagana masa masu koigi office amagi le Lions Club International District 322 digi makhada leiriba Lions Club of Thawal gi lagliba chahi lising ani kunmari apigani lising ani kunmanga lising ani kuntaruki nongna thawpugada ba board of directors sing khanbagi thawram ngase Lions Club International District 322 digi district Governor Lion TH Keso Singh PMJF Saruk Yaduna
Thawal Police Station gi naknana leiriba Khetri Sanglen Lions Service Center da pangthokre Thauram da District 322D gi District Governor Lions PMJFTH Keso Singh Zone 6 ki Zone Chairperson Lion M Navachandra Singh Region 3 ki Region Chairperson Lion PMJFKH Memcha Amadi Lions Club of Thawal gi President Lion PMJF O Jugesor Singna Athoiba Mithung Singh oina saruk yaki Tharong gi saruk ama oina Lions Club of Thawal gi nauna khalaba President Lion Konsam Michael Amadi Secretary oina khalaba Lion O Mema Devi yauna Board of Director Member Punamapu Lions Club International District 322D gi District Governor Lions TH Keso Singh PMJF na Sakhang Bibaga Luina Makoina Tawgada Thabak Tawdang Singh Khanganki Amadi Hena Afaba Club Ama Oina Naba Apil Toki. Who is also and John Chairperson, who is also guest of the honor of this Senate members and person from different class. There is a special committee meetings. Ngasi Indian Red Cross Society Jiribam Branch IRCS ke General Secretary L Zaminikanta Singh Luchingduna IRCS ke volunteers Singaloyana Jiribam gi Harinagar da leiba IDP camp da chatuna IDP camp da chatuna tarpolin sing pikre maru oina Harinagar da leiriba IDP gi inmate singna nongju nungsa kaya gi awaba asida mateng kharadang oirabasu tengbang baga loinana pibani hairi Hauzik amuk national amadi international gi pau amuk pizari Registrar General Amadi Census Commissioner Mrit Yuras Kumar Narayan Nangasi Phongdokhibada Lagliba Kumjali Singh Aniga Kungattaruki April Amadagi Ahanba Phase Amadi Ani Shubha Phase na Kumjali Singh Aniga Kungattaret ki February Amadagi Yumkong Masing Thibagi Thabak Hauragani Haina Phongdokre Hiramasiga Mari Lainana State Asingi Chief Secretary Amadi Union Territory Singdasu Mathau Taba Thabak Laukanana Basu Khangan Khari Hauzik Space Station da Group Captain ama oina leiriba India macha Subhanshu Shukla ga India gi Prime Minister Narendra Modi ga wari sana khre hari pawasina hai wari sana ba aduda Prime Minister Narendra Modi da Subhanshu Shukla na malem degi yamna thapna space da leirabasu Himalaya India ga yamna naknana leiri haina phungdoki madugi pawkhum piraduna Prime Minister Modi na su Shukla na Space Station da Group Captain ama oina thabak tawbang ngamba haiba se India gi miyoi crore Chamagani Fugani Thoirongi oina yamna chauthok chaningai ni haike India na hiram khuding makta makok thongba kamlakpa ase pumnamaki oina yaiphabani haina paujel piraduna malemda asoi angam yaudana halakpa oirasanu haina Prime Minister Modi na phongdokhi loinana Shukla na India da leiriba apopi mamagasu wari sanaduna mahangna space da captain ama oina thabak tawba ngamba ase PM Modi gi thaujal na ngambani haina pawdam ki hairi Sikkim gi Namchi district da leiba Meli police station na lambida illegal oina purakpa masing yamlaba kap sirap sing phagat khre hairi pawasina hai akangnaba paw ama phangbadagi Meli police station gi team amana national highway 710 gi lambi paringda achat awok sing check tawbada registration number WB73F 0460 oiba Siliguri dagi jore thang chenba gari amadagi masing yamlaba illegal oiba kap sirap sing phaki Makatana police team aduna kap sirap sing adubu purakhiba haiba miyoi ani Manesor Das dei kuntraga mapan amadi MD Sadam Hussein Koba se phagat khibani hairi gari adu Manesor Das na thorakhibani kap sirap sing adu
MD Saddam Hussein smuggling tawduna purapani hari pharab miyoi ani gi mathakta Sikkim Anti Drug Act ki makhada MAMI Police Station na case amar lokhatle panba yabadi cup syrup asi nisa oina sijanaba yaba amadi aina thingkraba potlamni India ki electoral exercise ki lamda anoba idea sing hapchenana bagi manungda ama oina Bihar na ahanba state oina ngarang election pangthokpa district ki municipal council taruk ki election da mobile phone da yawba application dagi vote thadaba yankre report ama ki matung ina ngarang Patna East Tampara Rohtas Pusar Banka amasung Saran district da leiba municipal taruk ki state nifu mangagi by election pangthoki State Election Commissioner Oiriba Dr. Deepak Prasad na phongdokhibada state aduda ahanbo oina leibak asigi e-voting pangthokhibani haiki e-voting gi khwaidagi maru oiba maramdi vote thadabagi chang hengal hanbani masigi damakta mobile phone singi oiba application ani semki loinana application ani mak sizinabada kiningai amata leite application aduda voter singna vote thadaba hek loibaga matomta lok tawjakhigani hairi Masa khakta natana atopa migi hakchang dasu amuka hena sokhanba churup thakpagi hainabi asi mayokta akanba action lokhatpa oina France government na leibak asi paksana samudra mapan bus stop school sing amadi atai miam tinba mafam singda churup thakpa thingjinba khongthang lokhatkre Kanglon asi lakleba July amadagi chadaba hawgani haire athingba asi thugaiduna kanagumbana miyam tinba mafam singda churup thakpa thengarabadi lupa lising tarahumdoi fine tawgani haire France government gi khongthang asi public place singda churup thakpana pigliba angang yauna inkhalakliba naha singda laina laithum kaya na halakpadagi ngathokpa amnanaba pandamda hotnabani athingba season aduna paksana thugai kre haina report amana phongdorakli Report asina hai Bangladesh da minority oiba Hindu singda ot naibada natana leibag aduda leiba Hindu temple sing mai thaba yauna amadi bulldozer fawba season aduna thogai khibagi thawong adubo India government na akanba maongda condemn tori loinana Modi lengang na MD Yunus Khan gi lengata Bangladesh da leiriba Hindu singda ot naiba amadi Hindu singi temple sing thugai rakpada chenaba miyoi singi mathakta akanba chairak pinana ba haikhrabasu hauzik phawba thabak amata paikhalakpa udri chenaba sing adugi mathakta MD Yunus Khan gi lengak na action lokhatpagi mahutta longnam tawraduna public place ta yum kai sajilakpa government na yabang hamloi haina reply pirakhibani hairi Pakistan da suicide attack ta Pakistan lanmi taragomdoi sikre Pakistan ki Khyber Pakhtunkhwa province ta suicide attack amada Pakistan ki lanmi taragomdoi sikre amasung micham 18 yauna miyoi 18 sohan kre haina report aman hairi report asigi madung ina thodok adu awang Waziristan district ki Khadi area da thokibani hairi military personnel sing chatok chachin tawba maramna curfew thamlingai talakta suicide bomber amana bomb fit tawba gari ama thomjillatuna army gari amada sapu kana thomjinki yamna sakti laina pokhaiba aduda military personnel tarahumdoi khudakta seki aduga micham 18 yauna punnam miyoi 18 sathina sohanki hairi asida sunatana thodok adugi matungda Pakistani army na mafam marang khangdana nongwai kapada nupi angang kaya su soki hairi suicide attack adu Pakistani Talibani haina khangnaba Tariq-e-Taliban Pakistan da affiliate tawba Hafiz Gul Bahadur group na tawbani haina masana claim tawjarakre hairi loisilakpada sanabagi pau mukpijari Uchathol Pioneer Club Jiribal Sinduna Uchathol Pioneer Club ki sanabungda team tara tarukna saruk yaduna sanariba first 6 aside football tournament lising ani kunmanga ki ngasi sanakiba preliminary group league round gi ahanba match ta MSUC na YLC ga goal ama sinoda maithiba piki ani suba match tana LAC ga Oriental Club B bu goal
ahum sinoda thoike ahum suba match na young star fc na sonapur gps ebu goal ani amada paithiba pk ngasigi match asi aziz header M Basan Singh amadi Iqbal na conduct tauke hayeng aroiba preliminary group league round gi ahanba match nungthil pung aniga makhai taba matamda Sunrise Club na Gaming Star ga sanagani ani suba match tana pung ahunga minute kun chatpa matamda Titan United ka JMYC aduga ahum suba match na nungthil pung mari ga minute 15 taba matamda UPCA ga YSC ga sanagani haire Aroibada maroiba pa umuna tizari Hanagi CM and Biren Speaker T.A. Saitabata yauna BJP ki MLA sing ase thambal sanglen da mipam pangtukre MH ga wari sanaru na ba CSO gi apunba team Delhi da thongkre Manipur ki PR government asina afaba thabak amata pangthokpa ngamdre M Tombi Aikoina aikoigi imung luna na bahona bagong akoi basu luna na ba khona bagi wakhal khanba matam oire T Braja Kumar Aikoi Michelle Taishinabagi mahuta punshilaga kaidosige khanaba matam oire MLA K Robindro Amadi ngasi su state asida nauna miyoi taraga humdoi COVID-19 positive oire Ngasigi oina di Mami TV na sandok jaba prime time news matang asta lusin jare miyam pumna mapu amuka hana krom jare